Wahengbam Imphal Maibam Dwijamani na pau pazari ahanbada maroiba pau Mukhyamantri Yumnam Khemsana Itar North East Women's Networking Mihut Kangbu magangarang mahaki office secretary to unakre Security force na pre-park pro gi haksin ba miyoi ama mati atopa ain kaiba thabak to ba miyoi ani phare amasung thiba khangdana lerekhiba miyoi sama tarani pan Delhi police na kanbangam khre miyoi sing adu imung manung da sinakre Rajiv Gandhi Khel Ratna Award Phangkhrabi N Kunjarani Devi Nelusingba Itar North East Women's Networking Mihut Kangbu Maga Mukhyamantri Yumnam Khemsan Gangarang Mukhyamantri gi Secretary to unakre Sangstan asina relief amasung rehabilitation gi thabak thoram sing nupi singna maroiba thodang loduna paikhat pagidamak Mukhyamantri ne thagatki unabadu da khaneki bu wafam sing kumne yengsilaga sarkar na paikhat pa yaba thabak thoram kya paikhat kani haina Mukhyamantri na Mihut Kangbu aduda thajaba pikhi Security force na Imphal West Jilla gi Langol da leiba Wangdei Maitei lekai teki pre-park pro gi haksin ba miyoi ama miyam dagi namduna sel khaiba miyoi ama masung ain kaiba thabak chatharam ba miyoi ama ngarang phare Manipur police ki control room na thokpa cherola ban hai security force na singna ba mafam singda park sana thibu humba madi ain kaiba thabak chathaba sing leptana phagat begi thabak chathari madugi manung sanna miyoi sing adu ngarang phagat pangam khibani Faraba pre-park pro gi haksin ba miyoi adudagi mobile phone mari amasung Aadhaar card ama phangle Imphal airport ta ngarang passenger sing check tobagi thabak sathabada kani kilogram anirom phagat pangam khi National Highway 38 Imphal Jaribam lambi da pot thana yauraba gari chama marifumari security gi akan mangaksel thaurangal wenena Imphal om da puthorakre Labi asida ayat apal leitana chatok jasin yahanabagi damak security gi akan mangaksel gi thaurang lokhalle Security ki convoy thamduna gari satok jasinda apan ba thoktana ba thabak ya paikhalle makata na rise asigi singa masung tamgi singna ba mafam singda combing operation amadi area domination gi thabak leptana sathari hairi CRPF ki civic action program gi makhada Manipur amasung Nagaland sector gi CRPF na Jiribam gi Sampanagar village gi khunja singda tongan tongan ba polam sing yan thokre Yentoki ba polam singi manungda solar lamp yankei isingi pipe kun ising hawnaba syntax manga amadi solar street light taruk yauri Pose yentopigi thoramaduda punna Sampanagar gi khuncha chama kulomna saruk yakhi CRPM na Jiribam jila da tongan tongan ba thabak kaya paikhat khigani haibigi thajaba pikhi mafam adugi khuncha singa central force singa gi marakta afaba mari thamnabagi tamak thorang asi paikhat pani hairi Manipur da numin mangani sathagadaba yausang kumai mausa gi sanabi madi harauti ambagalena ngarang degi hokre leikai da yausang mai thaba angang singna yumthong da sangduna naka thengni ba holi pala sakpa numidangi matamda thabal songmani singbana kumai asigi mapungai pasaktam oiri ngarang ahuba numita yausang sports pangthok na bagidamang Imphal gi ऐतिहासिक oiraba kangla amadi atai laisang singdigi maira loba langnakhi ngasi su yausang sports kidamang maira loba langnaba leptri Indian Bodybuilding and Fitness Federation IBBF na sinduna tha asigi kunipan degi kunthra phauba Maharashtra gi Pune da pangthokadoriba humputaruk suba senior national humpuhumdoi suba junior national amati humpuhumdoi suba master and physically challenged men and women lising ali kuntaruk ta saruk yanabagi tamak Manipur tin semnaba trial selection tha asigi taramanga da pangthoklagani akupa marol Indian Bodybuilding and Fitness Federation degi khanglaba yagani hairi Assam Vidhan Sabha Mikhal da Mireb Oigadaba Congress ki miyoi nipuni thoigi ming laukthokre All India Congress Committee AICC gi General Secretary KC Venugopala thokpa cherol matahai dolgi Central Election Committee na Mireb nipuni thoigi ming ahan batake ki oina ngarang laukthokibani Assam gi Congress dolgi President Gaurav Gogoi na Zohrat Vidhan Sabha Kendra da Mireb oigani dolgi lusingba Devabrata Saikyana Majira Sita Raya Sabha gi hanagi MP Ripun Borana Barsala Vidhan Sabha Kendra da Mira Bodhakur Goswami na Dispur Vidhan Sabha Kendra da duga Indranil Peguna Majoli Vidhan Sabha Kendra da Mikhal Thengnegani Tabiriba Pawasi Akashbani Imphal tekini Delhi Police na park sana thibu humbagi thabak sathabada thiba khangdana lerakhiba miyoi sama tarani pan kanbangam khre amasung makhoi gi imung manungi miyoi singda sinakre
Kanbangam laba miyoising adugi manungda sakang da basing na phakiba angang kontra mathoy amadi atopa miyoy mariputaret yauri. Miyoising adu thiba khangdre haibagi wakat hek phangbaga Delhi Police na Operation Milap ki makhada pak sanati buhumbagi thabak sathakipani. Police ki kangbu aduna CCTV footage singi mateng lauki. Masigi mathakta mangkrab miyoising adugi photo auto amadi e-rickshaw singi parking bus terminal sing amadi railway station sing da thetuna makhoi adu phangnabu honabada driver amadi conductor singi mateng lauki. Police station singa nangnaba masung hospital singi akoi bata leiriba miyam thagi e pau kaya marum lauduna mangkrab miyoising phangnabu honakhi. Pradhan Mantri Narendra Modi hairi Kuwait ki lurba tanja asida Bharat na Kuwait miyam ki damak khongpham chena lebli. Pradhan Mantri na Kuwait ki Crown Prince ta ngarang telephone tawduna Kuwait ta hujik oriba phimam adugi matang ta wari sanakhi. Leibag adugi ningtamba masung apunbigi saktamda akaiba thonabagi damak hingsa gi thabak chathariba kaya adubu Pradhan Mantri na yamna kanna yaningdaba phongdokhi. Telephone da wari sanabaduda leibag aduda santi hanjilaknaba wari sanaba masung kutniti gi oiba thorang kaya paikitpegi tangai phataba leiba sing adu pankhi. Leibag aduda hujik oriba phibam aduna maram oiraga leibag aduda leiriba Bharat masa sing asoi angam tholoi haibigi thajaba pirakpagi damak Kuwait ki lusingba singbu Pradhan Mantri na thagatkhi. Pradhan Mantri na Qatar gi Amir amasung Oman gi Sultan gasu telephone da wari sanaduna nongsuk Asia lamdamda handak origliba phibam asigi matang da kupna wari sanaduna kari thorang paikhatpe yabagi haibigi matang da khanakhi. Oman da leiba Bharat masa sing asoi engam thondanaba matik saba thorang paikhatpagi damaktasu Pradhan Mantri na Oman gi lusingba singbu thagatkhi. Kendra gi Chemicals amasung Fertilizers Mantraloy na leibak sinba thungna Jan Aushadhi Sapta 2026 pangthokli. Palan thoram asi pangthokpagi maroiba pandamdi magul leiba hidak langthaksing sanaba mamalda phanganbani. Ngarang sayol palan asigi humni sanba numita kem nifutaret pangthoktuna miyoi lising kaya konsenba ngamkhi. Nupi ahal oiraba sing amasung angang singi oiba haksel gi checkup kaya pangthokhi. Doctor singna lemna laing bagi kem kaya marum chathaki laing laba matungda Jan Aushadhi hidak langthak sing lemna yanthokhi kem asi tha sigi taret phawba leibak sinbu thungna sathakani. Nepal da voter koti ama lak marifuna hayeng pangthokadaba mikhalda leibak adugi anoba lusingba khangadawri. Bot thadanagadaba pung nipunipan gi mamangda leibak aduda rajniti gi campaign amata pangthoktre. Mikhal asi ningthina amasung niyom sumna pangthokpa ngamnabagidamag Election Commission of Nepal na akanba thabak laukhale. Hayeng pangthokadoriba mikhal asida JNG Youth lak marifu ahanba oina mikhal asida pot thadagadawri. Mikhal asida voter amamamda sahi tawraba ballot paper ani pigani. Ahanba ballot paper na makoina pamba mirap singda bot hadagani aduga atopa ballot paper amana mikhal loreba matungda kanabu lusingba ohenba pamba gi haibadu laptopnaba vote pigani. Leibag adugi mahi tampam sangsing ana laing sangsing amadi sarkar gi building sing polling station oina sizinagani. Vote ayuk pung taretagi hauraga numidang waram pung mga fawba thadanagani. Mikhal asida tongan ba rajniti dol humpu mangagi mirap lising ahum samari tarukna lamba thengnagani. Ngasi phongba pause singi maroiba pau singi dama haujik Wahengbam Shalini leire. Shalini Thagachari Dwijamani Yaksang kumhaiga mari leinana press suti oikhibadagi ngasi Imphal da phongba pauche sing phongnadre Chingi jila sing da phongba pauche singi maroiba pau khara lokhachari Tamilong da phongba digan female da miyamna sel khainaraga semkhiba Assam Manipur Nagaland samnahanba Jiliangrong area gi lambi semba loisilakle haiba pauna ahanba headline oiri Kuki inpi Manipur na makhoi gi kanglup ki luchingba oinabagi damak ain kaina claim tawrakpa singi mathakta akanba wafam thamlakli haiba pauna pauche asida anisuba headline tawri pau asi senapati da phongba pauche Hills Hornbill Express tasu maru oiba pau oina phongle di Tamenglong Times ta Tamenglong gi Good Shepherd School gi chahi tara suba decennial program pangthokhiba gi pau ahanba headline tawri Hills Hornbill Express ta Senapati Jila da ex servicemen singi rally tha asigi tarukta pangthokani haiba pau ama maru oiba pau oina phongle Dwijamani Thagachari Shalini Aroibada maroiba pau muk Mukhyamantri Yumnam Khemsana Itar North East Women's Network ki mihut kangbu maga ngarang mahaki office secretary ta unakhre
Security force na pre-pack pro-gi haksin ba miyoy ama amadi atopa ain kaiba thawag to ba miyoy ani phare amasung thiba khangdana lerikhiba miyoy sama 12 Delhi police na kanbangam khre miyoy sing adu imung manung da sinakre Pauloi jare